Praise the Lord. Ahanumaktada yengbiriba nungsijaraba chilinausing iche chalima pabungsing marupsing majasing mayam pumnamakpu dayanan laishramna Kanbiba gi Mapu loinabiba Emmanuel Prabhu Jesu Christa gi minglenda ikai khomnajabaga loinana yaifa mangol supizari yengbiriba amasung tabiriba dom matam chuppada Prabhu Jesu Christa na Kanbiba oisanu fattabadagi. Amen. Mayam mangonda Manipur dagi ima amana ima se nachau panthong haiba mafam adudagi ima amana phone tawbirakpani ima se aina semjaba ipa ishorna phongdokpiba wahai sing aina YouTube ta phongdokjaba se ima na taba se yam kuire haiduna hai aduga mekhoi gi imungda ima ga mahaki macha nupa amaga adu ima adugi amuk ima amaga leim haiduna mekhoi mi ahum khak lei haiduna haibirakpani ado mayam ima se mahaki imung asi yam na awaba condition da lerami mayam mahaki macha nupa se akhoi gi school gi fees tha taru ki fees thiba ngamdabagi maramna exam thaba ngamdaduna leire haiduna mayam yam nungaitana ingonda phongdok pirakpani aduga ima aduna hangbirakpase Jesu Christa bu matau karamna ikhoi lopsin jagadabano Jesu Christa da matau karamna khuram jagadabano haibana chingba ingonda hangbirei mayam aina Prabhu Jesu Christa gi mingda prathana tawjaki adubu mayam mahaki macha nupa do admission piba ngamdabagi maramna akhoi gi school gi fees thiba ngamdabagi maramna porikya thaba ngamdre haina tajabada yam nungai jate mayam Jesu Christa na waraba choktharaba polumpu punumak ingonda lao aina potha hanbige haiduna haibirabani imana ingonda phone tawbirakpagi maramdi Kanbiba Mapu da leibiriba ikhoi mayamna ima duda mateng tawhanbase ishorgi animbani haiduna mayam ikhanse mayam mekhoi gi school gi angang adugi school gi admission tawnabagi oina amasung ima do ahansu oiselakpagi maramna thabak yamna suba ngamaktaba maramna yamna awaba mawongda lei ima duda akhoi business gumbagi mawongda su tawjanabagi oina akhoi mayam Kanbiba Mapu gi chilnaw iche chaloja singna punsal lagadi karigumba khara soidana mateng tawba ngamgani haibase khanjarakpadagi aina ngasigi wapau se semjabani mayam akhoi ngasigi wapau se ima se ga sanajaba wari se adum tabiyu amasung soidana ishorna adumgi thamoida sokpigani mayam ai ishorgi wahai amakak pathokserake johan pandup kunmathoi gi padatara ga manga dagi horagai pathokserake koi puning changna taminasi ko Prabhu Jesu Christa na leingai matamda Yaao sing senbirami ekhoi bu senbirami ekhoi bu ngakpi senbirami mahak ekhoi ga loinabirami adubu Prabhu Jesu Christa na ekhoi gi pap kokpiduna sargada karaba matungda mahakna ekhoi thajaba singda mahakna tawramba thabak to adugumna taw amasung ekhoi nei bu thajabagi maramna aingondagi hena chawba thabak sing tawgani su haibiramani mayamai pathokserake mekhoi na charaba matungda Jesu na Simon Peter da haiki Jonagi macha nipa Simon mekhoi asidagi hena nahakna ibu nungsibra Simon na mangonda haiki hoi ibungo aina nahakpu nungsi haiba nahakna khangbi Jesu na mangonda haiki aigi apikpa Yaao singbu pijabiyu Jesu na mangonda amuk hanna anirak suba oina haiki Jonagi macha nupa Simon nahakna ibu nungsibra Simon na mangonda haiki hoi ibungo aina nahakpu nungsi haiba nahakna khangbi mahakna mangonda haiki aigi Yaao singbu senbiyu Jesu na mangonda ahumlak suna haiki Jonagi macha nupa Simon nahakna ibu nungsibra haina Jesu na mangonda ahumlak suna hangba maramna Simon gi thamoi sokhi mahakna Jesu da haiki ibungo na pumnamak khangbi aina nahakpu nungsi haiba nahakna khangbi Jesu na mangonda haiki aigi Yaao singbu pijabiyu Amen hairibi ima adu mayam Prabhu Jesu Christa na kaubiba Prabhu Jesu Christa gi manakta lakchaduna Kanbiba phangnabagi damakta ishorna kaubiba imani haibase igonda fauji mayam aina tawjariba thogalase ipana tawhanbiriba thogalase karigumba mafam makhakki nate karigumba mafam makhakki nate mayam asida jat leite bijat leite mayam mioi pomnamak waraba langtaknaraba polum puraba punamakpu kanbinabagi punamakta phaba wapau phongdok chenabagi thogalasini pa ishorna ibusina biriba amasung aigi ipagi thogalda mateng pangbiba sarugi abiba subscriber oiduna comment tawbiduna leibiriba akhoi mayamna akhoi khara tawminaraga akhoi ima sida mateng paminasi ima duga iga khangnajaba nachade mayam kanano khangjade adubu Jesu yaubagi maramna Jesu gi mamingda nungsiba se leibni
ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯏꯃꯥꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯉꯝꯕꯤꯕ ꯇꯥꯔꯒꯗꯤ ꯏꯃꯥꯒꯤ ꯌꯨꯝꯗꯁꯨ ꯆꯥꯟꯕꯤꯗꯨꯅ ꯆꯠꯄꯤꯌꯨ ꯃꯈꯣꯏ ꯃꯤ 3 ꯈꯛꯇ ꯂꯩꯕꯅꯤ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯥꯝ ꯈꯧꯔꯥꯡꯖꯗꯨꯅ ꯂꯩꯕ ꯍꯥꯏꯔꯤꯕ ꯏꯃꯨꯡꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨꯒ ꯏꯃꯥꯗꯨꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯖꯅꯕꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯀꯅꯥꯒꯨꯝꯕꯅ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯏꯄꯥꯅ ꯎꯔꯤꯕꯅꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯗꯣꯝ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅ ꯑꯗꯣꯝꯗ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯍꯦꯟꯅ ꯄꯤꯔꯛꯀꯅꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯄ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯍꯟꯕꯤꯔꯦ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯄꯤꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯄꯤꯕꯤꯔꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯄꯥ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯏꯁꯣꯔꯅ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯅꯤ ꯑꯐꯕ ꯇꯧꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃ ꯃꯤꯅꯨꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯤꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯗꯦ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯄꯤꯈꯤꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡ ꯀꯌꯥꯅ ꯏꯃꯥꯗꯨꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕꯗꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯉꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯃꯥꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯥꯃꯦꯟ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯖꯒꯦꯅ ꯑꯣꯖꯥꯗ ꯐꯣꯟ ꯅꯝꯕꯔꯁꯤ ꯂꯧꯔꯒ ꯇꯧꯖꯔꯛꯄꯅꯦ ꯑꯩ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗꯣ ꯑꯩ ꯌꯥꯎꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯀꯩꯁꯨꯗꯤ ꯈꯪꯖꯗꯕꯅꯤ ꯑꯣꯖꯥꯗꯒꯤ ꯈꯔ ꯈꯪꯅꯤꯡꯗꯅ ꯑꯩ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯆꯧꯄꯟꯊꯣꯡꯗꯒꯤꯅꯦꯕ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯑꯩ ꯈꯛꯇꯪ ꯂꯩꯕ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯃꯒ ꯑꯗꯨꯗ ꯑꯩꯅ ꯁꯤꯁꯦ ꯀꯨꯏꯔꯕ ꯑꯩꯁꯦ ꯌꯦꯡꯕ ꯑꯗꯣ ꯑꯩ ꯐꯣꯟꯁꯦ ꯑꯃꯨꯛ ꯌꯥꯔꯨꯗꯕ ꯁꯤꯗ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯕ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯅꯝꯕꯔꯁꯦ ꯂꯧꯖꯔꯒ ꯑꯣꯖꯥꯗ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯍꯣꯏ ꯏꯃꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕꯤꯕꯁꯤꯕꯨ ꯑꯩ ꯐꯅ ꯀꯨꯏꯔꯦꯕ ꯇꯥꯕ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯗꯣꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯀꯅꯥꯗ ꯍꯪꯉꯒ ꯀꯔꯤ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕ ꯑꯗꯒꯤ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯈꯣꯡꯁꯦ ꯅꯥꯗꯅ ꯀꯨꯏꯔꯦꯕ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯕ ꯉꯝꯗꯅ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯗ ꯏꯆꯥ ꯑꯃꯈꯛꯀ ꯑꯩꯒ ꯂꯩꯕ ꯑꯗꯨꯗ ꯌꯥꯝ ꯋꯥꯕꯗꯨꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯁꯤꯃꯇꯪ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯩꯗꯤ ꯍꯩꯖꯗꯕ ꯑꯗꯨꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯏꯃꯥ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯁꯦ ꯏꯁꯣꯔꯅ ꯇꯥꯏ ꯍꯥꯏꯀꯣ ꯏꯃꯥ ꯕꯥꯏꯕꯜꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯏꯔꯤꯛ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯗ꯭ꯔꯤꯉꯩꯗꯅꯦ ꯀꯔꯤ ꯈꯨꯔꯝꯃꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯏꯁꯣꯔꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯅꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯈꯪꯕꯤꯕ ꯏꯁꯣꯔꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯃꯥꯅ ꯇꯥꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯒꯦ ꯏꯃꯥꯗ ꯑꯁ ꯑꯩ ꯌꯥꯝꯅ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤꯀꯣ ꯑꯁ ꯑꯩꯅ ꯑꯁꯤ ꯆꯪꯖꯔꯒꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯒꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯁꯤ ꯊꯥꯒꯠꯂꯛꯏ ꯍꯥꯏꯕꯁꯤꯗꯤ ꯇꯥꯖꯔꯒ ꯀꯔꯤꯁꯨꯗꯤ ꯍꯩꯇꯕꯅꯤꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯄꯣꯛꯆꯩꯌꯦꯕ ꯏꯁꯥꯗ ꯑꯗꯨꯒ ꯄꯥꯡꯒꯟꯗꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯃꯥ ꯑꯩ ꯈꯪꯖꯔꯦ ꯉꯁꯤ ꯏꯃꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏ ꯈꯟꯖꯩ ꯏꯃꯥ ꯑꯗꯨꯅ ꯃꯃꯥꯡꯗ ꯏꯃꯥꯅ ꯈꯪꯉꯝꯗꯕ ꯍꯪꯅꯤꯡꯉꯝꯕ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯨꯝꯕ ꯈꯣꯠꯄꯗꯁꯨ ꯑꯩꯒꯤꯅ ꯃꯤꯡ ꯊꯣꯏ ꯀꯧꯋꯦꯕ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯒꯤꯅ ꯃꯥꯂꯦꯝ ꯀꯧꯋꯦ ꯏꯕꯥꯅꯤꯒꯤ ꯍꯥꯞꯄꯤꯔꯒ ꯏꯆꯥꯅ ꯈꯔ ꯇꯧꯕꯤꯌꯣ
ꯍꯣꯏ ꯏꯃꯥ ꯏꯁꯣꯏꯗꯅ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯗꯨ ꯏꯆꯥꯅ ꯁꯪꯕ ꯃꯇꯝꯗꯁꯨ ꯏꯃꯥꯗ ꯐꯣꯟ ꯉꯥꯡꯉ ꯇꯧꯕꯤꯔꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯁꯦꯚ ꯇꯧꯖꯒꯦ ꯍꯣꯏ ꯁꯦꯚ ꯇꯧꯁꯟꯕꯤ ꯑꯗꯣ ꯑꯩ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦꯀꯣ ꯍꯣꯏ ꯍꯥꯏꯌꯣ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯏꯃꯥꯅ ꯉꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯇꯥꯅꯤꯡꯕ ꯐꯥꯎꯔꯛꯏꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯆꯪꯖꯕ ꯄꯥꯝꯃꯤꯁꯦ ꯃꯁꯤ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯕꯨ ꯀꯧꯕꯤꯕꯅꯦꯕ ꯃꯥꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯍꯥꯏ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏ ꯏꯃꯥ ꯃꯥꯅꯤ ꯏꯃꯥꯅ ꯅꯥꯕ ꯏꯃꯥꯅ ꯋꯥꯕꯗꯣ ꯃꯤꯅꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯈꯪꯉꯤ ꯈꯪꯕꯤꯗꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦ ꯑꯩꯅꯗꯤ ꯑꯔꯣꯏꯕꯤꯗ ꯋꯥꯔꯦ ꯏꯆꯥ ꯑꯃꯈꯛꯇ ꯄꯣꯛꯄꯁꯤꯕꯨ ꯄꯔꯤꯈꯥ ꯐꯥꯎ ꯊꯥꯍꯟꯕ ꯉꯝꯗꯗꯅ ꯉꯁꯤ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦꯅ ꯈꯜꯂꯨꯕꯗꯀꯣ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯋꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯏꯃꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯑꯉꯥꯡꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯏꯃꯥꯒꯤ ꯑꯉꯥꯡꯁꯦ ꯆꯍꯤ 18 ꯁꯨꯔꯦꯕꯀꯣ ꯀ꯭ꯂꯥꯁ 5 ꯀꯥꯔꯤꯕ ꯀ꯭ꯂꯥꯁ 5 ꯀꯥꯔꯤꯕ ꯌꯥꯝ ꯑꯉꯥꯡꯅꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯌꯥꯝ ꯑꯉꯥꯡꯅꯦ ꯑꯗꯨꯗꯣ ꯀꯨꯏꯔꯦ ꯃꯄꯥꯗꯤ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯑꯩ ꯌꯥꯏꯔꯤꯄꯣꯛꯇ ꯄꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯅ ꯑꯩꯅ ꯆꯧꯗ ꯂꯩꯌꯦꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯒꯤ ꯌꯨꯝꯗ ꯏꯃꯥꯒ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯃꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯁꯨ ꯁꯣꯜꯂꯦꯕ ꯑꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯇꯥꯟꯕꯗꯤ ꯏꯃꯥꯅ ꯇꯧꯔꯤꯔா ꯑꯗꯨ ꯑꯩꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯕꯦꯡꯒꯤ ꯑꯃꯨꯛ ꯅꯥꯔꯨꯗꯅꯀꯣ ꯑꯗꯨꯅ ꯉꯝꯗ꯭ꯔꯕ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯃꯔꯨ ꯈꯔ ꯆꯞꯄꯒꯗꯤ ꯑꯗꯨꯝ ꯇꯧꯕꯗꯤ ꯂꯩꯔꯤꯕ ꯌꯨꯝꯗ ꯑꯗꯨꯒ ꯆꯥꯕ ꯈꯣꯠꯄꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯑꯩꯅ ꯍꯣꯠꯅꯗ꯭ꯔꯗꯤ ꯍꯣꯠꯅꯕꯤꯅꯤꯉꯥꯏ ꯃꯤ ꯂꯩꯕ ꯅꯠꯇꯦꯗ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯋꯥꯕꯤꯔꯨꯔꯅꯨ ꯏꯃꯥꯒꯤ ꯄꯣꯠꯂꯨꯝꯗꯣ ꯑꯗꯨꯅꯤ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯏꯃꯥꯁꯦ ꯑꯋꯥꯕ ꯀꯣꯛꯑꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯈꯔ ꯌꯥꯎꯕꯤꯌꯣꯀꯣ ꯌꯥꯎꯒꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦꯀꯣ ꯏꯃꯥꯗ ꯃꯊꯧ ꯇꯥꯕꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯃꯥꯗ ꯀꯔꯤ ꯃꯊꯧ ꯇꯥꯔꯤ ꯏꯃꯥꯅ ꯍꯦꯛ ꯑꯁꯤꯒꯤꯁꯦ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯁꯤꯕꯨꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯅ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕꯁꯦ ꯑꯁꯤꯒꯤ ꯈꯔ ꯏꯃꯥ ꯋꯥꯏ ꯑꯇꯩꯗꯤ ꯑꯩ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤ ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯗꯨ ꯀꯣꯏꯕ ꯁꯨꯔꯛꯄꯗ ꯅꯣꯝꯃꯛꯄꯗ ꯉꯝꯗꯕ ꯂꯩꯇꯕꯅꯦꯕ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯏꯆꯥꯁꯤ ꯁ꯭ꯀꯨꯜ ꯀꯥꯗꯕꯒꯤ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩꯁꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯀꯅꯥꯗ ꯍꯪꯒꯗꯕꯅꯣ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯁꯤꯗꯤ ꯃꯥꯗꯤ ꯀꯨꯏꯔꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯆꯦ ꯑꯩꯕꯨ ꯈꯪꯗꯦ ꯍꯩꯇꯦꯅ ꯃꯥꯅ ꯉꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯉꯣꯟda ꯍꯥꯏꯌꯦ ꯑꯩ ꯅꯝꯕꯔ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯃꯥꯅ ꯄꯤꯔꯝꯃꯦꯕ ꯏꯆꯦꯁꯤꯅ ꯃꯥꯗꯤ ꯌꯥꯝꯅ ꯏꯁꯣꯔ ꯊꯥꯖꯕ ꯃꯤꯅꯦꯕ ꯆꯥꯛ ꯆꯥꯔꯦ ꯑꯗꯒꯤ ꯇꯨꯝꯃꯦ ꯆꯥꯔꯦ ꯃꯥꯗꯤ ꯃꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯃꯥ ꯑꯁꯤꯒꯤ ꯋꯥꯈꯟꯗ ꯂꯩꯖꯕ ꯃꯤꯅꯦꯕ ꯏꯆꯦꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯏꯆꯦ ꯄ꯭ꯔꯊꯅꯥꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯊꯦꯡꯅꯕ ꯐꯪꯕꯗꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯋꯣꯏꯕ ꯍꯣꯏ ꯏꯃꯥ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯂꯝꯕꯤ ꯄꯤꯔꯛꯀꯅꯤ ꯁꯨꯝ ꯋꯥꯔꯨꯔꯒꯅꯨ ꯏꯃꯥꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯤꯟꯅꯕꯤꯔꯣ ꯑꯗꯣ ꯏꯃꯥꯒꯤ ꯑꯉꯥꯡꯅ ꯄꯔꯤꯈꯥ ꯊꯥꯍꯧꯗꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯥꯅ ꯄꯔꯤꯈꯥ ꯊꯥꯍꯧꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯅꯨꯄꯥ ꯄꯔꯤꯈꯥꯊꯥꯗ ꯍꯟꯗꯛ ꯊꯥ 5 ꯑꯩ ꯊꯤꯒꯗꯕ ꯋꯥꯠꯍꯧꯕ ꯍꯥꯏꯇꯥꯔꯦ ꯐꯤꯗꯣ ꯑꯗꯨ ꯊꯤꯗꯕꯒꯤ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯕ ꯃꯅꯨꯡꯁꯤꯗ ꯊꯤꯔꯒꯦ ꯑꯩꯅ ꯑꯇꯩ ꯆꯥꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯣꯏ ꯌꯥꯔꯛꯇꯦ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯊꯥ 5ꯒꯤ ꯋꯥꯠꯂꯤ ꯍꯥꯏꯕ꯭ꯔꯣ ꯊꯥꯗ ꯀꯌꯥ ꯆꯥꯇ꯭ꯔꯨꯛꯅꯦꯕ ꯍꯟꯗꯛꯇꯤ ꯆꯥꯇ꯭ꯔꯨꯛ ꯊꯤꯕ ꯊꯥ 5ꯒꯤ ꯂꯨꯄꯥ 3,000 ꯑꯗꯨꯗꯤ ꯊꯥ 5ꯗ 3,000 ꯊꯣꯛꯄ꯭ꯔꯥ ꯏꯃꯥ 3,000 ꯊꯣꯛꯄ꯭ꯔꯥ ꯏꯆꯥ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯝꯕꯤꯕ ꯁ꯭ꯀꯨꯜꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ
Balananda Academy. Oh, adugi fees to piragadi parikha thaba yagadro? Hoi. Yani Yani. Yani na taima. Kasum wabironu ima adugi pesado ko ina pirak na po honazarage lupa lising ahum do ko. Aduga ima kasum wabironu isorna imagi chabu nungsi ima busu nungsi. Jesu Christa mahak nungsi bagi mapuni ima ingta bagi jubaras Kanbiba bagi mapuni. Imagi awabado Jesu Christa na ubagi maramna ingon da phone tawhan birakpani. Eige su chilinaw sing lay akoigi isor gi macha manay maya mamalay ko ima. Dakoy mayam so tanazaraga imagi angangi fisto pizarage ima aduga ima nasu kaigumba business gumba mutama taunabo honabiu ko ima. Sel tanabagi kaigumba taunabo honabiu. Adugi so akoidi mada mating pangzarake. Lairaga suko ay mating pangbiyoba. Ado aina dum lairaga thabak suba yaba khotpa mafam lairaga suko chakin tabiroba ay ado ay asida dum laibase ay du paisa thokte ba khange do akal lara agi khong je naru bani no upay amta laitabado aduna adu yamna ahal loidana ay si thabak ingang suba ngamba khotabadi nateba. Hoi imagi huji lambi mayam laani. Kasum wabiro ngasi dagi de harau biro. Isa sing magi sona tawraga ay awaba sitang ko Kanbiyo isa na ngasi phone tawrak pase. Hoi soidana koni ma. Imagi imabu nungsiba imagi icha sing iche ima sing ko ilinaw sing mayam amalay kasum wabigano ima awaba haibase akoina ningzariba Jesu Christa na hairibane awaba laibado awabada mating pangbiu hay ima. Adudo kaigumba akoigi iche sije kaigumba kaino tawba matamda ka lakpa khotpa ka yabagi di laitabra bungo. Lakpa haidi ma kadaidano? Tatwa unajaba ka phobiyata. Yae ma objecti akoigi lansina maram oiraga gari lambi yadabado. Aduna kitang kaya nungaitobani adugu Manipurdagi so koi che sing oja sing lakpiramme. Kadaida laibano ije? Aidi ma Assam dani Silchar. Silchar dani ma Silchar dasu koi maitay yamna layeba ko. Somi. Asida oina ima ilajabani. Adu isa nane anaya yaudaba isa so anaya yaudaba phabo oyo adu ima isagi so matam khudi makta hapiyo ko. Hoi ima ngasidagi hapsarage imagi number say save tawzarage imagi awaba ngangi school ge admission gi lariki popaisa puna makhazarage aduga ngasidagi imana Jesu Christa thagachari pa ishor haina khurambiro ko. Hodi amutang mamit usanbiu ima ishor da haizage aduga imagi thamoida leiba awaba nungaitaba awaba singdo thamoidagi ishor da kaubiu imagi mamangda Jesu Christa lepi haina khanbiu thamoina khanbiu. Ishor da haizage ko ima. Hoi. Ishor na soidana. Ima ishor da haizarasi ko. Hoi. Thagachari hallelujah ipa ishor. Taibang malembu singbiba aikoibu loinabiba. Fattabadagi anabadagi manung matam chadana shibadagi Kanbiba pap kukpiba mapu aikoibu nungsibagi maramna Kalbarigi cross da chahi kuntraga humdoi makai surakpa matamda pangtingduna shiduna aikoigi pap kukpiba amasung humni shuba numite hingatuna aikoibu loinabiriba ishor Jesu Christa mapasu machasu thawaya singba humaka matoiriwa ipana hakpo thagachari ipana hakna ima sige awaba ipana hakna khangbi nahakti punamak khangbiba mapuni amasung nungsibagi mapuni ipana hakna kanadasu maral side kanadasu wahande nahande adubu kanbi ima sige awaba ngasidagi koklani pa ishor maramdi ipana ingonda phongdokpire khoida phongdokpire yam nungsi pa ima sige damakta suna chana so haijari nasa akhoi na ngamjaba mateng tawjage ipa amasung imagi anaik leiba lauthokpiu magi machagi admission tawba ngamde habado admission tawduna school ka aduna punsida mithoi mihena moiduna magi mama na wajariba se kokhanbiu ipa ishor phattabadagi kanbiu haikap jakap tagi phattaba amambagi pangal dagi kanbiu
imagi yumda ipa ishor na hakna ningthau oina panbiu amambagi pangal punamak lokthokpiba oisanu ngasidagidi ima ase Prabhu Jesu Christa gi athoibi machanupi singi marakta ohenbiu imagi chanupa busu mithoi mihen ohenbiu haiduna Prabhu Jesu Christa gi mingda khuramjari amen 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 Chari ma I save tawjarage imagi maming se aduga yam yangna I phone tawjarage aina tawjabada receive tawbiu ko okbiu ko ado imagi account dai pesa hapjarake ko hoi hoi imada yam yangna phawjarake all se pare pare imai ko hoi hoi hoi